British na chahi yangkai gohumdoi chupna palam laba matung lising amaga chamafan nifuga taret ki August taraga marida ningkha tamba hanjin kiba numit puning singba oina chahi kudingi pangthokpagum ngasisu hatada leiba Manipur Muslim Welfare Organization headquarter gi mamangda ibudau pakhangba yekpa phiral chingkatuna ningsing thauram pangthokre numit asega mari leinana organization asegi vice president Korimayum Boboi na fongdorakpada ngasidagi chahi 65 gi mamangda numit asimaktada Manipur na amuk hanna ningkha tamba hanjilaktuna matamdugi Maharaj Bhujachandra ningthauna Kanglada ningtam phiral chingkhatkibani State asida Congress ki mapangan hena kalanaba amadi lakadoriba Mikhal asiga mari lenana membership drive hori haina AICC gi National Secretary su oriba Manipur gi Youth in Charge Sarifa Rahman na fongdorakre wafa masingasi BT Road leiba Congress Bhavan da pangthokpa membership launching program hongdokpaga mari lenana pawmisinga unaba amada fongdokibani Headquarters 22 Sector Assam Rifles amadi Inspector General of Assam Rifle is Kimit Yeng Makada none Assam Rifles na 75th Independence Volleyball Tournament hongdokhibaga loinana nungba Part 1 khunda Bharat ka Amrut Mahotsav Makada sana khotnabaga mari leinaba potlam sing khusinakre maru oina naha sing da hakchang fana leiba amadi sana khotnabada thawai yauna khotnaningbagi pandamda amadi Khelo India campaign bu saugatpa oina volleyball tournament asi pangthokpani hairi tournament aduda team taraga tarukna Saruk Yaki Kudaki oiba thi bahumbagi thabak ama Imphal West Commando na ima Kaithel Waheng Lekai Kaisamthong amadi Singzamagi akoibada pangthokre operation aduda miyoi kaya wahang pahung chathaki adumakpu afa apundi yaukhide hairi Academic season 2021-2022 dagi OBC Maitai Pangal gi chada mari reservation asi higher education da chada hanaba pali balengak asida All Manipur Maitai Pangal Student Organization Amsona tha asigi tarukta haikhrabasu ngasi phawba tuminna leisanba laibak thibani hiramasigi matangda Pangal MLA singna karisu khangsin usinadana leiba haibasi Pangal mairoi singbu thawoidabani lawi haina Amsona khangalakli English singani taraga marigi August taraga mathoigi pauchi amada yaukhiba hargi godown thugai khre haiba pau ama Facebook page da upload torokpadagi share toruba mioi ani ngarang police na lokhatkre haraba mioi ani adudi porompat kongkham lekai dagi thaudam Bikram chai yangkhai ga mathoi amadi wangu sandang khongdagi konjengbang wanglen chai kunchaga mathoi apokpa samungongni hairi makhoina English singani taraga mari da thokhiba pau ama semdoktuna ngarang upload torubani hairi Dimapur Naga Student Union ki office ta Naga National Flag singkhatuna humbudra manga soba Naga Independence Day thoram pangthokre Union asina malengi mafam kaya da leiriba Naga singda numit asina lakpada yaifa pawzel su pirakle singthaningai oiraba numit asida malengi mafam khudimakta leiriba Naga pumnamak amatta oina punsidba ngamba oirasanu hairi Assam amadi Mizoram gi border da leiba HAILAKANDI district ta grenade ama pokai halambadagi state ani gi marakta umkhatnaba thokre grenade adu HAILAKANDI da leiba Kasurtal Saheb Mara Lower LP School da Mizoni singnaba miyoi kharana langselambani hairi Ngarang pung ahum chupna khana nainaraba matungda United States ki Center for Diseases Control and Prevention da maning makha tamba body amana COVID-19 ngakthoknanaba vaccine dose anirak kapkhraba masagi leina tinadagi ngakthokchanabagi mapangal hantharaba miyoisingda nauna ahum laksuba oina vaccine kaphananaba mod amata oina yanakre wafam asi haukiba sagol senimita United States ki Food and Drug Administration na COVID-19 laichatagi sathina narakpa yaba khudong tiningai oiba solid organ transplant taukiba amadi leina tinadagi masa ngakthok janabagi mapangal hantharaba miyoisingda nauna ahumlak suba oina laichat asidagi ngakthok janaba vaccine kapthokadabani haina phongdokhraba matungda lakpani